अहानबदा मरुओइबा पाव मणिपुर हाई कोर्ट की 39వ फाउंडेशन डे मंत्रीपुखी दा लैबा हाई कोर्ट कॉम्प्लेक्स ता ngasi पांगथोखरी NRC तौदना मिकोक थीबा यारोय हाइना हाइरोकता नाहासिंगी ओइबा खोंगचन अमा चटखरी अमदी एमसू हेडक्वार्टर की प्रेसिडेंट ब्रूस पेबम न लुचिंगबा टीम अमना असम की वेस्ट कार्बी आलोंग जेरिकेंडिंगदा पांगथोखिबा कार्बी स्टूडेंट्स एसोसिएशन की 53 सुबा एनुअल जनरल कॉन्फ्रेंस ता सरुक याखरी खुरमजरी नॉर्थ विंडो टीवी न संदोक्चरिबा नुमिदांगी पाव मियेंग ताबिरिबा पुमनमपु अहानबा मक्तदा तराम नोक्चरी हौजिक पाव मचा खाइना पिजरी मणिपुर हाई कोर्ट की 39వ फाउंडेशन डे मंत्रीपुखीदा लैबा हाई कोर्ट कॉम्प्लेक्स ता ngasi पांगथोखरी लोइनना थौरम असिदा मणिपुर चीफ मिनिस्टर युमनांग खेमचांद अमदी मणिपुर की गवर्नर A.K. Valla लोइनना जज अमदी तोंगान तोंगानबा जुडिशियरी मेंबर्स सिंगना सरुक याखी थौरम असिदा चीफ मिनिस्टर युमनांग खेमचांद फोंदोखिबदा मरुइबा थौरम असिदा अखोइना हाई कोर्ट की लोगी चटनबी nganganaba अमसुंग जस्टिस की चप मानबा खुदोंग चाबा सोइना फंगनबगा लोइनना अचुंबा अरुण अथुप लेहंदबा मतम चाना जुडिशियल प्रोसेस सिंगी खुथांगदा मियामगी थाजबा हेंगतनबा वाफम सिंग फोंदोखरी इकाई खुमनजोरिबा जज सिंगी कथोकपा अहाकना इकाई खुमनबगा लोइनना मानव मिगे वयल संग असिबु मपांगल कंखनबा वाफम कयासु महाकना मखा ताना फोंदोखरी Justice Guneswar Sharma, Judge High Court of Manipur, Justice Gaumei Gaikusilu, retired Director Manipur Judicial Academy, Shri Leninism Advocate General Manipur, Shri Brajibihari Singh, Chairman Bar Council of Manipur, Shri N. Kumarjit Singh, President High Court Bar Association of Manipur, Shri C.H. Bimol Chandra Singh, President Manipur Bar Association, Shri K.S. Samarjit Singh, Deputy Solicitor General of India, High Court of Manipur, officer and staff, High Court of Manipur, ladies and gentlemen, and media friends. Judiciary has been playing an extremely vital role in strengthening the safeguarding freedom and democracy in India, the strengthening democracy and liberal values in our country. The judiciary has played a significant role from being the guardians of the Constitution and an able protector of rights of the people. Judiciary should work in tandem with the legislature and the executive to bring a good governance in the state. The government is extending its maximum support and cooperation to judiciary and enhance the infrastructure development. NRC तौदना मिकोक थीबा यारोय हाइना हाइरोकता नाहासिंगी ओइबा खोंगचन अमा चटखरी National Register of Citizens NRC तौदना लमदमसिगी मिकोक थीबा गी थबक पांगथोकपा यारोय हाइना Campaign for Just and Fair Delimitation na changsilliba khongjang asibu saugatladuna ngasi numidang Thobal District ki hairokta masing yamlaba nahasing na khongjat ama chatkhri Youth of Hairok na sillaga pangthokiba ngasigi khongjat aduda Hairok Part 2 kaithildagi hauraga Hairok Part 1 2 amadi 3 gi mafam senba thungna chatkhi khongjat aduda no NRC no census no free movement no census no IDP settlement no census Koilas ko na thabiyu thawai hana kansi online da minister oiba yaroi online da leibak ngak pa yaroi land loidri census sekto u haiba na chingba thaba play card kaya nahasing na khutta paina ki ngasi ki khongchat adu kamari leinana youth of Hairok active member L Rishikant na hai ngasi Hairok ki nahasing na hongnaru ba tawdana thoraktuna chatli ba khongchat asi Manipur da hojik oiriba fiba masida Manipur lengak na mikok thinana ba honarakli ba asi yaba ngamloi NRC natraga masiga manaba ek ama hana semdana census choba yaroi Manipur da thogliba iragasina lanjina duna lairiba furup animaki IDP sing masa masagi maramda hanjil halaba matungda mikok thibiyu loinana
Manipurda leishinkraba illegal immigrants sing hana maramda hanandana mikok thiba haibasi apikpa Manipur gi yellow furup singbu muthatlage honabani haina lawi mahakna makha taraduna hai karigumba namfuda NRC tawdana census tawrabadi hairoki naha singna Manipur gi miyam pullaga akan ba khongjing sing changshilagani campaign for just and fair delimitation na changsilakpa khongjang singda youths of hairokna saruk yagani haiki ngasi hairoki naha singna haunaru banaidana isa isa thokpira ka anda sasa gudur rally asi atopa maram tagi nate Manipurda hojik tawreba mawong akhoi gi murkhidaroba akhoi gi mapangan solaba Guru akhoi indigenous people sing asibo son meaba akhoi atop immigrant singna akhoi landarakpa dagi nomai ka sakana kam hayon do sakar mapangan kandaba sing dagi akhoi na sing pendre haitare aduna Manipur gi leiba atop jaga sing deina ha sing leibiriba atop langi mi sing jo tum leina kare yausang adagi harau kumai thaban so loi chana kare akhoi na hojik pamjar si sakar da hajani se koi census mitang se koi no NRC no census NRC tawdri phoda akhoi census asima tawbigano aduga akhoi gi lanjenaraba lanjenaraba akhoi gi IDP sing mayum thadwa mai chakhraba sing je masam sa gi lamda hanjingraba matungda akhoi gi Chuchampur dagi lanjelakpa adagi Imphal dagi Chuchampur da lanjengi ba koki maitai asida group naidana loina hanjila matungda census tawbiu aduga akhoi gi leiriba mukhidaroba akhoi gi Myanmar da lan tawre adagi Manipur da changchile simana leiriba immigrant akhoi gi hendoi ba heli mi am jaw da census tawbira di group macha leiriba Manipur gi group mayam je loina muthagani asime am je akhoi census tawdringai mamanda NRC na tawbiu chap chaba missing to khanglawa matunda akhoi NRC tawse haiba kholao se lawge haibe damakta akhoi honaru banaidana Manipur gi huje leiriba condition ji da akhoi naha jing je tholaga akhoi na han bona hodok chabane leiriba lamlam atopki atopki naha jing je thokpira aduga kholao lawbiu akhoi yam shanti hoina yamna akhoi ingtamna akhoi release chase haiba hon thamjari NRC tawba matunda census tibio habese Manipur da leiriba indigenous people kudima ki apamane masigi wangada sarkar asina adugi wangada thabak tawbirapa taragadi akhoi akanba khongjang kayama lepa laitana chalakhini habese akhoi Manipur sarkar gi maikaida akhoi hairoki naha sing hauraga haijari akhoi hairoki naha tanatara atop lamdagi akhoi Manipur da leiriba indigenous people naha akhoi gi adagi youth sing adagi akhoi leiriba maiben onna hauraga akhoi akanba khongjang kayama chalakhini habese Manipur sarkar gi maikai thamjani MSU headquarter के प्रेसिडेंट ब्रूस पेबम न लुचिंगबा टीम अमना असम के वेस्ट कार्बी अलोंग जेरी केंडेंग द पांगथोकिबा कार्बी स्टूडेंट्स एसोसिएशन की यांखाइगा हुमदोय सुबा एनुअल जनरल कॉन्फ्रेंस दा सरुग याख्री एनुअल जनरल कॉन्फ्रेंस असिगे स्टूडेंट्स ओपन सेशन दा MSU हेडक्वार्टर के प्रेसिडेंट ब्रूस पेबम न गेस्ट ऑफ ऑनर ओइना सरुग याख्री एनुअल जनरल कॉन्फ्रेंस असिदा अवांग नोंपोक लमदंगी ओइना माहिरोय लुचिंगबा कयासु सरुग याखी नागालैंड मेघालय मणिपुर असम अमरी अतोप फुरुप सिंगे स्टूडेंट लीडर कयाना सरुक याकिबा जनरल कॉन्फ्रेंस असिदा MSU हेडक्वार्टर की माइकेदगिसु ऑर्गेनाइजेशन सेक्रेटरी थिंगबाजम सनाचान HRD सेक्रेटरी मयांगलंबम कुमार अमदी फॉर्मर असिस्टेंट फाइनेंस सेक्रेटरी एलन नावरमसु सरुयाखी मपुमोना जनरल कॉन्फ्रेंस असिगे टीमदी इमीडिएट इम्प्लीमेंटेशन ऑफ आर्टिकल 244A of the Indian Constitution and autonomy and land rights rethinking land policy in 6 scheduled areas haibasina oiki annual general conference asida wangang leduna MSU gi president Bruce Pebamna Manipur ye hojik leiriba fibam gi matangda miyam da wafong kaya thamki loinana government of India ki policy na aikoi masel nakpak tanahan bani haiba wafam thamladuna aikoi ningkha tamba ningthau panba leibak ama oina hawrakiba puwari mayek sengna thamki aikoi Indian Union ki saruk ama oina ing lising amaga chamapan ga nefuga mapanda oikibadagi hauraduna thengnariba socio political problem kayasu highlight tawki illegal immigrants singi achoba issue ma ngasi Assam amadi Manipur dasu mapumoina mayuknari bagi fibam sida Manipur dasu National Register of Citizens NRC yamthuna lengakna update tawbiduna lakadoriba matamda pangthokadaba census amadi delimitation process ja mawong maril tana pangthokadabani haibasu thamki loinana ingsok lising amaga chamapan ga marfu amasung ingsok lising amaga chamapan ga ni maudraga mari gi foreigners issue da as MSU gi lengaka yanaki bawafamsu Assam gi miyam da amuk na haunana ningsinghan ki
chahi amaro manipur da president rule thamluraba matungda hojik anauba popular state government ama lakkibaga iroinana paikhalakliba peace process asigi matangdasu miyamda khanganki hiram kudimakta fana oiduna shu chahi lising ani hena aikhogi ipa ipura ngak selaga lakhiba manipur gi territorial integrity asi kaidaunungda manipur miyamna compromise choroi haiba wafum su phongdoki masiga iroinana north east ki state singda horiba students movement mairoi shingi iho asida common agenda common platform ama hena inclusive oiba mawongda puthokuna aikoina singi apunba pangal nahonana sagatpa matam chap chare haiba wafum su MSUgi president Bruce na phongdokri. I belong to the Meitei community, but I am not standing here today as a Meitei leader, but as a Manipuri student leader. And we feel that we are all one, and it is only the government of India's policy that has kept us divided between one group against the other, and they will use one group to trouble another group, and that same group that they use today will fall victim tomorrow itself. So my dear brothers and sisters, I hope that Manipur, as we all know, is also an ancient princely kingdom, and has faced the cycles of oppression, repression from the Burmese invasion, from the British invasion, and later on when British departed, we held our own constitutionally elected government in 1948, and that was rejected again by the government of India, and we were forced to merge with the Indian Union in October 15, 1949, and since then we became a party state, then union territory, and finally it was in 1972 that we get full statehood. But still, as a Manipuri, as a student leader, we keep the resistance alive, and just like the Assam Accord also, we have our own Manipuri Accord that was signed in 1980, and again in 1994 between the government of India, government of Manipur, and all Manipur Students Union regarding this foreigners issue or the problem of this illegal influx of immigrants. So we are facing hard times, but neither the Nagas, Kukis, Meiteis or whatever, we will never rise as victorious against one another. It is only the bloodshed, it is only the common people that are suffering. So if we want to live prosperously, peacefully, then coming together and sitting on a negotiating table is the only way forward. And we were put under President's rule over the last 1 year, and a new government has been coming up in Manipur, popular government in this year 2026 since February month, and the peace initiation, the peace process is in full swing. And even yesterday at Guwahati, our President Chief Minister Sri 𝐶𝐲𝐸𝐬 𝐁𝐫𝐴 had peace initiations, then political dialogue with the Kuki-Jo groups, and I hope that peace will come swiftly in our beautiful state, and not only in our state but in the entire Northeast. So let us keep the resistance alive, let us keep the unity of the Northeast intact. Even an inch of Manipur's territory will not be compromised, because it has been guarded by our forefathers through their blood and might for more than 2,000 years. So last but not least, I would like to thank one and all for inviting us again. Long live 𝐶𝐸𝐸, long live MSU, long live Northeast unity. ꯏꯃꯥꯈꯣꯜꯒꯤ ꯀꯨꯟꯒ ꯃꯔꯤ ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯏꯔꯝꯗꯝ ꯃꯤꯌꯥꯝꯒꯤ ꯑꯄꯨꯟꯕ ꯈꯣꯏꯖꯩ ꯂꯨꯞ ꯏꯃꯥꯈꯣꯜꯒꯤ ꯀꯨꯟꯒ ꯃꯔꯤ ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟꯒꯤ ꯊꯧꯔꯝ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯀꯤ ꯂꯣꯛꯇꯥꯛ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ 19 ꯁꯨꯕ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ 19 ꯁꯨꯕ ꯏꯔꯥꯎꯈꯣꯜ ꯆꯦꯐꯣꯡ ꯑꯃ ꯐꯣꯡꯈꯤꯕꯒ ꯂꯣꯏꯅꯅ ꯂꯥꯏꯁ꯭ꯔꯝ ꯀꯃꯜꯅ ꯍꯟꯗꯣꯛꯄ ꯀꯃꯥꯏꯅꯤ ꯍꯥꯏꯕ ꯂꯥꯏꯔꯤꯛꯇ ꯑꯍꯨꯝꯂꯛ ꯁꯨꯕ ꯃꯣꯏꯔꯥꯡꯊꯦꯝ ꯆꯨꯔꯥꯃꯣꯍꯟ ꯁꯤꯡ ꯑꯃꯁꯨꯡ ꯃꯣꯏꯔꯥꯡꯊꯦꯝ ꯑꯣꯡꯕꯤ ꯊꯤꯌꯥꯝ ꯅꯤꯡꯉꯣꯜ ꯃꯙꯨꯃꯇꯤ ꯗꯦꯕꯤ ꯅꯤꯡꯁꯤꯡ ꯈꯣꯏꯔꯤꯔꯣꯜ ꯃꯅꯥ 2013 ꯃꯣꯆꯨꯝ ꯔꯥꯃꯥꯅꯤꯒꯤ ꯄꯟꯊꯧ ꯌꯨꯝꯖꯥꯎ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯏꯁꯩ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛꯇ ꯑꯍꯥꯟꯕ ꯁꯅꯥꯁꯝ ꯁꯔꯠ ꯁꯤꯡ ꯅꯤꯡꯁꯤꯡ ꯏꯁꯩ ꯁꯩꯔꯦꯡ ꯃꯅꯥ 2013 ꯑꯃꯗꯤ ꯁꯣꯙꯤ ꯔꯟꯖꯟ ꯃꯣꯏꯔꯥꯡꯊꯦꯝꯒꯤ ꯑꯃꯨꯛꯇꯪ ꯂꯥꯛꯂꯕꯗꯤ ꯍꯥꯏꯕ ꯋꯥꯔꯤ ꯃꯆꯥ ꯂꯥꯏꯔꯤꯛꯇ
Sakhangba utpo ina Maridak Shuba Rajkumar Mahabir Sananing Singh Khorirol mana Khusiladuna Ikai Khumnabu Utki. Thauramadu saruk ama oina Khorirol gi lamda tongan ba mana fanglakhraba ima kholgi luploi tarahumdoi gi mafamdasu taramna okhibaga loinana ikai khumnabasu utki. Ngasigi Thauramadu da Manipur Language Advisory Board Sahitya Academy New Delhi gi convener Professor Razen Tourism bana athoiba mithu ima kholgi President Sagolsen Bilasinina Thauramappu amadi Nilakuthi Gram Panchayat ki hanagi Pradhan Thongamombi Rokshnina akhanaba mithu oina saruyaki. Association Ascendana Manipur Optometry Vision Summit and CME 2026 Pangthokri. Measure Khulda Laiba Manipur Press Club the Pangthokiba Thoramaduda Directorate of Health Services Manipur Gi State Epidemiologist Dr. Sanasam Gopal Singh, Lamlong Excellency Opticals Ki Senior Optometrist and Proprietor Sanayama Konsum Manipur Optometrist Association Ge President 𝐶𝐢𝐯𝐞 𝐍𝐞𝐰𝐬 Thoromasiki Chief Guest President Amadi Guest of Honor Oina Saruyaki. Technical session yauna pangthokiba Thoromaduga Mari Lainana Directorate of Health Services Manipur Gi State Epidemiologist Dr. Sanasam Gopal na haikibada World Optometrist DSC karigidamakta observe tauribano haibadu munna khangminaba darkar oi. Optometrist haibaga ophthalmic assistant haibasiga yamna khenai adubu Manipurdadi manana chatpadawna tauri. Optometrist asi doctor ni haina recognize tawgadabani maramdi mid ki oiba laina layong amadi anaba khudimak identify tawba detect tawba kammi haiki adubu ophthalmic assistant na ophthalmologist Dr. Singda assist tawba khaktani haiki mahakna hai mid haibasi sense organ mangagi manungda yamna maru oiba amani mid sina udrabani thabak amata pangthokpa ngammoi mid pu check sina fazana thamba mathautai amadi pikliba angang singda phone sizana hanba khara lepsi Chahi Naurina Matamdagi made pu checksina thamausi haike. Nakalamarumda Manipur Optometrist Association ge President 𝐶𝐢𝐯𝐞 𝐍𝐞𝐰𝐬 haikibada Optometrist lawiba role asi karino amadi kadai fawba kari mathau tawba yai haibagi matangda miyamda khanghanbani. Ngasigi session asta tongan ba college CJ Academy Yaima Optometry College Asian College of Optometry amadi Dr. Helena Optometry College Marina Sarukyadana pangthoki. Mari lainana koina CME amasung pangthok sabaneba ko optometrist mayam se unite onaba adegi magi role kanoda kari legi haibado society da koina optometrist singgi role je karino haibado kitang akoi mayam punsan laga kanoda role je
hapetan kai tawba yage habdo khoi myamna adugi khanna tanja ama lojaraga World Optometry Day function se pangthok saban inaugural session sida koina just observation ne bako koina World Optometry Day celebration all over world the 23rd March every year this is celebrate tawe bako as a part of that akogi su Manipur gi oiba aduda saruk yari habagi keno se leina na bagi tamata World Optometry Day function je occasion inaugural session na akogi day is celebrate tawbo oina tawjabane aduga sagi second session ki CMEs na mo satra practitioners leiba myam sa continuation magi profession sida magi education continuation tawba magi tawba oina akoina sigi keno session CME session je pangthok sabane have keno kai optometry singina kai karai book tawba yai have do kitang angang sing satra sing do kitang taksage uchage na du khallaga satra akoi college ahum akoina college mari haijai ko akoina invite chacha bane Manipur da laiba college mari se du loina ma lapi du moi myam do satra sing gi ju yenga akoina sigi CME se ama mo hapsa college Caesar academy ko aduga yaima optometry college ko adagi Dr. Helena Optometry College adagi Asian College of Optometry na masale aduga moi mari se koina invite tawjabane aduga satra sing loina lapi harawe adugi habadi mogi damakta anamana sin mane ba koina si silase ko adi akoi silibasing je already loina khangi haba nataba all dum koina khangi ba knowledge je moi da share tawramna na ba adugi oina koina sinjabani smai optometry surgical othani assistant da ani si yam khena bane ba aduga optometrist na lawi ba role mayam se koi praja singna adi akoi mi singna phajana masak khangna ba damakta sigumba World Optometrist Day has observed tawineba. Haibadi optometrist haiba chingji moje haibadi any eye disease kudi moje moi detect tawungameba. Aduga loina na aikoina moina tawbada ba mayam si akoi mayam gi view da ophthalmic assistant ni type da only vision based tawraga toko ge bhabda ai ophthalmic assistant na tawiyo mayam ni vision gumba kai my ophthalmologist assist tawuneba. Adubu optometrist ni aduna na tewa aduna aikoina mogi mathau singje aikogi praja mayam na masak khangbi na bagi damakta hairiba World Optometrist Day haibisi observe tawune kai no haibati aikoi praja singje so hogi aikoi se yam section da yam lei mit haibisi aikoi satra singje ne khangangani aikoi human body da leiba yam na maru ba sense organ manga di manungga mit sisu pai maru ba amane ba haibadi sense organ satra singje khangani mit na kong na ton lai masu sa haiba sense organ manga sida mit khatangna 80% of the responsibility of akoji mit na phumine ba adui yam na maru oiga ba mit se ko kya lo Persons with disability gi awareness thoram ama pangthokre Manipur State Legal Services Authority da National Legal Services Authority gi miyeng makhada District Legal Service Authority Bishnupur amadi Legal Aid Clinic Kwakta amadi Legal Aid Clinic Kumbi aniga khusamnaraga Bishnupur District ki manung chanba Kwakta makale kaida nomagi oiba Legal Awareness Program ama pangthokre Welfare schemes of persons with disability by central and state government haiba hiramasida akhanana pangthokiba thoramasida Sri Joykumar Sagrakpam Club Secretary, Sri 𝐶𝐢𝐯𝐞 Sagrakpam Retired Jamadar, Manipur Rifle, Sri Nur Rahman Coordinator Legal Aid Clinic Kwaktana Bathang Shitna, Presidium Member Singh Oina Dai Sefongki. Numit asigi maruiba thoram ama oina miyambu gyan tananaba welfare scheme singi matangda District Social Welfare Office Bishnupur gi taibangan ba wahengbamna resource person oina wangang biki. Singthangambi BLF adina guest of honor oina dai sefongki program asi pangthokpagi nunggi oiba wakalonsu Sri Nur Rahman Coordinator Legal Aid Clinic Kwaktana tilliba miyam da phongdoki miyam pumna magyan taminaba akiba leitaba thongna leina thingnanaba khaktana asengba soinairaba miyoi pumna maki right fangba ngamgani haina sumahna miyam da appeal tawki Manipur ase kangadabani pirakliba chaitheng mayam asik thengnagadabani mipal tangda
Wafam Singasi All Manipur Students Union na Senduna realized to save the indigenous peoples of Manipur Haiba Hiramda Thabum Mamachut na Pangtuk Gadoriba Nifu Tarurak Shuba Mikap Thokpa Thabum Thorongi Academic Campaign Ama Kwagachal da Laiba Regular English High School da Pangtokpada Fongdokibani Campaign adu da Punsibana High Chokatpa Mipal Tangdaba Mitopna Amadi Yeknabana Pirakadaba Chaiting the Gigam Toknaba Nabada Haurak Liba Mahiri Singi Achova Todang Lay Adubu Masida Amukhanna Kumang Chowshinaba Mama Pa Oibasing Amadi Oja Sing Asu Achoba Itil Adu PBU Leiba Kanbagi Wakalona si Jenavaba Hot Nabada Mahirui Singkak Natana Akoi Bada Ladiba Miyam Su Wakal Manabachangi Ngasi Maning Tamna Hingnamba Manipur Mipal Tanglakpa Mikol Konbagi Tangkak Ama Laikribasi Karida Soiki Bagino Haibadu Naineraga Mipal Tangdaba Lamdam Ama Ohenaba Hot Naminasi Ekoigi Halok Liba Naha Sing Mahirui Sing Asinasu Aigi ihe kaktana maruni leibaki di araibani haina na thaiduna leiragadi tungda mitopta mikol konba haibadu oirekani ngasi mitopna ichawgum changsilaktuna makoigi makhada aikoi leirakadaba tangkak amada lakle masi thengnaba haibasi araibanate masigumba kaya asi thengnanaba amadi wakal taminaduna aikoi punna makeup thokminana pagidamakta M0 academic campaign asisu tongan ba mahiroishang singda chatuna pauzil pibani haiki Thauramadu regular English High School gi Mahiro Singh Amadi School adu ki headmaster Soibam Fulendro yauna M Sugi Thomi Kayasu Saruyaki Nupi Singna Haksa gi Laushing Leibaga Loinana Lona Yaba Mawangda Sel Tanba Haiba Tangai Fadi Haina Moirang Tem Priya Roshnina Fongdokri India Langak Information Amasum Broadcasting Ministry gi Makada Leiba Central Bureau of Communication Regional Office Infal Silaga Viksit Vara 2047 Amasung Nari Shakti Through Financial Inclusion gi Matangda Special Outreach Program Ama Ngasi Thobal District ki Hairok Part 3 Laipung Community Hall da Pangthokri Ningo Club Hairok upon Bagitona BLF Laimarembi BLF Ikop Ningtho BLF Laishemba BLF Palempanto BLF Amasu Duhu Laikol BLF Kapuna Kusam Naraga Pangtokiba Ngasigitorom Aduda Thobal District AC2 DC Oribi Moirangtem Priya Roshni MCS na Chief Guest MS LRM Hairoki Active Woman Srimati Ningthojam Ibemana President Aduga CVC RO Infalgi Field Publicity Officer Dr. Nomaitem Rina IIS Ningol Club Hairoki Secretary Moirangtem Inungabi Chanuna Guest of Honor Sing Oina Saruyaki Loinana Ngasigi Thoromaduda MS RLM Thobal District ki Mathangsina District Coordinator Financial Inclusion Oribi Nishipriya Ningthojam Amasung District Mission Manager Oribi Rajkumari Nikitana Resource Person Sing Oina Saruyaduna BLF Singna Matong Karamna Matong Togani Haibagi Matangda Amasung Sentum Likna Season Nabagi Matangda Marik Jumba Wafung Gaya Thamki Thauramadu the Chief Guest Oina Saruyaki bi AC2 DC Moirangtem Priya Roshni MCS na Hai Nupi Obi Singi Isa Isa da Laiba Awaba Sing Haiduk na Dabagi Nupi Obi Singi Awabadi Nupi Obi Sing Tana Khangnei Achoba Thabak Toba Nupi Oirabasu Isa gi problem adum laigani Hingbada Sel Changi Sel Fazina Thokragadi Aigi Problem di adumok mayung nagani maramaduna aikoi nupi singna isa fana laina ba hakshil gi kanglon singi wakal laushing amadi laina ba hotna bagaloina na lona yaba mawngda sel tan ba haiba tangai fade senthok leirabadi aikoi aningba apamba tawba ngamgani aikoi nupi sing niyom chumna lona yaba mawngda sel tan ba haiba yamna tangai fade haiba wafum su thamki Thauramadu guest of honor oina Saruyaki bi CVC RO Infalgi FPO Dr. Nomaitem Rina IIS na Thauramasigi Nungi Oba Warul Singh Machakhaina Thamnaduna Mahakna Fongdokibada Ngasigi Thauramasi India Government na Paikalagliba Laibaki Chawka Thaurangi Scheme Mayam Aibadi Health Education Nupi Angangi Asina Chingma Tongan ba Chawkat Thorangi Scheme Mayam Haibadi Health Education Nupi Angangi Asina
चिंब तोंगा तोंगानबा हिरम कयागी अकुपा पाउदम सिंह मियामदा यौहननबा सिंजबनी मरुओइना ngasi gi thoromasi ing lising ani ga nefu tareta india gi ningtambaga chahi chama suba fawda ekhoi gi india si chokhat palaibak ama ohin ba haibasi india lainga ki pandamni masi bu fangana ba hotna bada nupi oibi singbo fibam fagathan ba haibasi yamna tangai fade maram aduna india chokhat pada maruoina nupi da thona piba nupi oibi singbo haksel da mahi masing tambada senthok lambi leihanana ba hotna ba haibasi tangai fade ngasi gi thoromasi maruoina nupi oibi singbo matau karamna senthum sizinabagi wakhal lawsing leihan sige haibagi sel karamna tangani sel karamna sizinagani haibana chingba khanghanba aduni haiki tongda ngasi gi thoromadu ga mari leinana hiramda quiz competition ama su thoromadu da saru yakiba miyamna saru yaduna pangthokpaga loinana paukhum chumna piba ngamba singda cbc aro infal gi maikaidagi achamba khudul tamduna pongning thogaki ngasi gi thoromadu da tongan ba blf singi nupi thomi chonga hemana saru yaki isa hana khanbiba ba akoi isa ja hana chawkhatbiba isa chawkhatagadi isa gi imung manung natraga ai isa issue do lai chakhalakani ba first da isa hana khanbiyo dagi isa chawkhat ke hairagadi isa mental project scheme me am like the flagship program ma si kai si gi information si bu mayam da mit mai oina ba akoi na siu ba si lai ri siu ba kana ba si la hom si ma taw si hairu photo adugi paudang do koi na puraga chacha bane koi go office se dumai to dana ngasi koi na pujare ba paujel sina nari sakti haitare nupi da thauna piba nupi da thauna piba hairu se koi Viksit Bharat haina India government na 2047 sida India le lingkha tam ki sahi sama surako matam sida koi India se Bharat se chawkhat pa leiba ka mawin ban se Viksit Bharat 2047 dadi akoi se chawkhat pa Bharat leiba ama oirani haibagi manglanda different sectors akoi ki hakchang bureau adagi nabagi akoi ki schemes government ki oiba welfare schemes mayam part ma yawi haibati nupi sing se phagathandaba yate haibaneba aduna sigi makhasida nupi sing se phagatnabagi damakta haibase akoina one time amuttam da koina solution ama piraga nupi sing se women empowerment haibase yoga yaroba karam matam de yorata nimbagi punsigi stage mayam se pokpadagi na shibabaki laba natraga mai pak pangamnaba matam duda ai imung chawkhatpa mai pak pam oirakani ai di imung as nupising gi thongna hengkala na bona kan ai khoi unity si jo yam maru we number 1 unity si jo yam maru we aduga khoi determination se si jo yam dakar lei Pumlen Lake Development Organization PLDO gi advisor Shunil na laikidabda awaba fongdorakli Manipur ki pat singi manungda ama oiriba Pumlen Papu manana hotna bada matam shangna Pumlen Lake Development Organization gi General Secretary oina thau puduna laknamkiba haujikna pothakraba Salam Sunil Maitaina laikidabada PLDO gi maikaidagi awaba fongdorakli PLDO gi General Secretary Salam Gandhi Maitaina khuyek piduna thadorpa cherol amana hai Salam Sunil Maitai apopa Salam Muhin Maitai tok paching awang lekaida lairambana masagi anaba amana maram oidna chaliba thasigi taraga mapanda manung matam chadana laikidabada PLGO gi maikaidagi thamoi shokna nungaitaba awaba fongdokchari Salam Sunil kumjali singa chamapan ga maudraga taretagi organization asigi General Secretary oina kumjali sing aniga kunga manga November tha fawba sangnaba chahi kayasi thau puduna Pumlen Papu pat ama oina thamduna part asibu part ama oina thamduna kananaba amadi environment pu kananaba khonaduna lakiba mishak amani sanglaba chahi kaya asi chokthaba naidana part asibu kananaba organization asigi thau puduna laklaba matungda General Secretary phamdagi potharaba matungda PLDO gi advisory oina amuk thau puramki Sunil Maitai Pumlen imagi di tanglaba Fiji mani amani mahakna khanghaudana laikidaba asi Pumlen imagi mangjabani haina PLDO na longjai Sunil Maitai na laikidabada imung manungna nanghoriba awaba su organization gi maikaidagi chapchana awaba asi sarugya jari haina su cherol aduna makata rakhi
मैक्स ट्रॉफी 2026 की ngarang sanakibba mari shuba quarter final match ta superstar 11 amadi amtho thangana ngasi nongthi sanabada superstar hero namai pakre superstar 11 amdi amtho thanga anina sanakibba match ta amtho thangana tos ngamduna ahanba innings ta field khanki superstar 11 hero na apiba over taramanga da wicket loinamak out oirega apun baran chamaga humfuga lauki Anishuba innings ta amtho thanga na apiba over taraga manga mayuk nabada wicket loinamak out oirega run kuntra manga kakta lauduna match asi run chamaga kunkani panda maithiki match mai paknaba superstar 11 gi player Mr. Denina wicket manga lauduna man of the match award lauki aduga chathariba max trophy gi makhataba ahanba semi final match oina KCC Super Kings amadi DLC hairokna sanagani aduga Anishuba semi-final match oina superstar 11 amadi street gang moising anina field gi condition khara fogat paga athubada sanaragani haina phongdoki arobada baru eba pau amuhana Manipur High Court की तरह हम शुभ फाउंडेशन डे मंत्री पुखीद लैबा हाई कोर्ट कॉम्प्लेक्स ता ngasi पांगथोखरे NRC तौदना मिकोक थीबा यारोय हाइना हाइरोक्ता नाहा सिंगोयबा खोंगचेट अमा चटखे MSU headquarter के president Bruce Pebam ने लुचिंगबा टीम अमना आसाम की वेस्ट कार्बी अलोंग जुरी केंडिंग दा पांगथोखिबा कार्बी स्टूडेंट्स एसोसिएशन के यांखाइगा हुमदो शुबा एनुअल जनरल कॉन्फ्रेंस दा सरुक याखरी Norris Video TV na sandok chari ba numidangi pao matanga solution jari miyeng tabi di bapum na mapu amuka suhana kurun jari. Norris Window meaning tabiriba mayang punamakpu taramna okchari hauzik mapalamgi thabaki pau pijari ahanbada athubagi oina Dubai gi warehouse worker gi thabak kauri hairiba thabak asi apply to biningba miyoisina presentable and good communication skill leibeta natana masagi chahi kunmathoi dagina kuntrataret phawbada leiba oibigadabani hairiba thabak asigi pijariba khudong chabasing adudi Per day 12 hours duty hours oijagani. Per week ta 6 days duty oijagani. 2 years work visa pijagani. Loinana accommodation and transportation pija batanatana. Medical and insurance su pijagani. Hairiba thabak asigi thagi oiba salary lising kuntaretagi haujagani. Ani subada United Arab Emirates ke driver gi thabak kauri. Hairiba thabak asi apply to biningba miyosingna Indian car license ka loinana Gulf ki license leiba oigadabani amasung basic English communication leigadabani hairiba thabak asigi Indian license paibiba miyoisingi thagi oiba salary di lising yankhai dagi haujagani Gulf license paiba miyoisingi thagi oiba salary lising yankhai manga dagi haujagani ahum subada Beharan Water Park ki female retail staff tara kauri hairiba thabak asi apply to biningba miyoisingna retail experience leibaga loinena yamdrabada 165 cm ki changda wangba oibigadabani thabak asi tauba miyoisingna piriba khudong chabasing adudi accommodation transportation aduga duty meal su pizagani hairiba thabak asi thagi oiba salary lising maudra taretagi haujagani pamarol gidamakta 70052732